Masisu mayamgidamukta pudu luxuriba movie sigamamina Ballerina. Movie si John Wick chapter the yauriba sarukamani. Paramatamangan movie sigawari live in a my own celasi. Movie sig hope that I coin overfangli say if I even appear macha say overfangli. Mauxu police station the marke Ballerina haribasana poratukalina sanaduna some living moments equine overfangli aduga. Marke Ballerina hariba sana portu the ekra taibi mongs is equine uri. Ballerina Hitarga de Carino Havitarga de ballet dancers in a civil Ballerina in a Kane. Masigi Roin and Aquina, if key flash vacation, Amasu overfangli. Modong said a quite overfangli was if Hariva, the Piamas, a mark mapa, Xavier ga Ali Namada, Lotun living among say quite overfangli. Makoinisum of Madra Yam Haram the dance of the Lermi, Madra, Mapa Xavier Namachanabi if the Heraclipa say Nangase, Namang Masak money had Herke. Wahoma to Tarabumatam if Wakal Harap no idea Maramde. Marking Mama Amusum Marking Machero, Mamma taking Batam the secret vanina, Mapana Nishing upon the Mudra marks of Tawai no white by the Wiki. Xavier so Masana Pig Wakal no white with Uruba Matanda, Masana Pig Wakala would divert on the way of the Ballerina Haribasana Port the same Masana Pida Kudu in the Tumname. Xavier Leriba Island Sida Villa Malay Villa Sida, Marka Machana Pig Elimine, Mapa Madra Mark, Kitukirum Togan Lake Maramde, Maugasi, Cult Amadagina to the Chelakivani, High Bede. Karugumu Mayamla, John Wick, Miramatara, John Wick, series the Yaukiba, Quay, Family Kia sing, high with my Michael Tongan Lane of Singado, Patang Seraposela Clay. Call Adura Chelapanina, Markso, Mahapul, and Mankunda Bidamata, Call Aduna, Mark him, the PMS of Mark and Machana P. Hana, the Bohato Kibane. Modern said when a common of Levase, Jabier Hariban of Vase, Rascal Romahariba family Sidaki belong to me money, high with John Wick Company. Modi, Kalkimi Singado, Mitamada Mapa Matuda. Underwater driving to the Laki Amazon Maham Madura Highway, Jabina Leriba, your mother attack to Bohorke, some attack to Bumata Madura, Masan Piga Mahaka, some Chelake, Tasin Herbamutam, the Masan PSA, Maki, called Adria Honing Davida, Yam normal weapons, Yamada, Highway the Handasunadava Mong, the Masan Pida Yoko Palm Kibani Adobo, called Adu missing Adra, Marki Masan Pida with Tidula Kibani, Karigamato Marki Masan Pisa with Tiragli have the Mayan Makata of the Kamirakani. Mahomadra attack to Bolapa, Kalki missing Adana. Xavier की बॉडी का सिंगल सोलो इन हाथों के अमसों मफम मधुदा Xavier अटैक तरफ मत Xavier सो मफम मधुदा के मसाला पीते वो पूर्ण दुनिया लाके अमसों मफम मधुदा स्मोक बम कैमरा लंथो में मत के मान इप मफम चाप जगह मधुलो सलम दरा कल की मी सिंगल तो माँ का फुन चेने बहर के मत के मान मफम मधुलो लाली बार मी सिंगल तो का फुन चेने बहर पम मधुदा मफम मधुदा मी कैमरा से थम दलके मर मधुदा मी मसिंग ने मन के बना माँ उपाली किदे मकोई न पावता के Modigi, Call Group Kiliter with Sansilar Hariban about the Maham Madura K. Modigi Mana Latuna, Javid the Heraklibasi, Nana, a quick K in the Pimacha Magalo Hominare, Amazon, a quick cult Tayore, Madu Matuna, Nana, a quick Kalpu, Dom the Zakipanatra, Masikandi, Nana Soidra Fangani had Herake, Masina Moitra, Nangin the Piamazon, Nangin the Chana Pihana to Susiredna. Other than Nangin the Chana Piatombi, if Mazuki Hawaii can Bapa Matara and a Piramid Moisi Bayo, Atuga, Lasan from the Hatokso. Masumto Dramahana, Javier, the Noam Pyramid, Amazon Maru, Makatan Haplame. Karigumanana Madukino Wader and one a couple of Pataraga, the Aibudisini, Aduga, Nagin a Chan PM, some Nambuso, Mafam still missing as in a Hatkani. Madame Nasana and the Sijabana Pambra, I wonder no one a couple of Pambra had in Hanke. Wafama to Tarbumatam, the Javier so no way to Pardina, Mana Magoga Tamnaduna, Sijana Matamadra, Masana Peter Mapo Korke, Havidi, Mabo Sisibata had a Masana Peter Mapo Kam Kibani, Madudagidi. Upon Madrid, they were missing also. If Kileva was a Kaldra, if put on another Matamudra, Mana Parava no Meduna, me Mabukapamni, Amusung, Mana, me to the away the Muladura, upon Madrid, they were missing at the Bahar Pahoke. Magoin Somas on Punari Matamudra, upon Madrigidi, sounds similar to Richard Cray, Matagi, upon Madrid, the river Kalki Miyamana, Javier Bo Tang Tindra Haketo, Butanzadra, Ipsum upon Madrota, no way Collator on the part of a winner called Hot K. Matosumna Javier Sumaka Machana Vidabo, Mapam Madre Pulu Tole Amazon, Yomadra, Boom, Cameron Pitotlami, Mount Centropo Matamuda, Kalki missing a drone when a couple of Matamuda, Javier of Hanke. Matosuna Mauso Ipo, Villa the Pulu Tolake, Mokoin Tolopo Matamuda, Villa the Bomb Pokaraki, Amazon Mapamadura, Bomb Pokarakotaki, Kalki missing at the solo in a CK. Madri Zanzalana Calibasi, if Amazon Javier Siri had a conke. Matosuna Mark, Mapamadura, the Muxit Kiba the Wiki. Tobu Bombara Padura, Javier the Chiram de Amazon Marki, Machanapi to Galuna, Monsum upon the Tole, Mapan the Tolopo Matamadra Machanapi the Mauna, Napio Hadunarake, Maram de Margi Machanapi the Bo, Hanasunabaka, Sing a city lam, Tamnatu Europa Pam Kivani Adubo, Man Madu, Tobungam Jetabi Damata,
ꯃꯆꯥꯅꯨꯄꯤꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯎꯔꯨꯕ ꯃꯇꯝꯗ ꯏꯐ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯥꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁꯀꯤ ꯃꯤ ꯀꯌꯥ ꯑꯃꯔꯣꯝ ꯊꯝꯖꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯋꯤꯟꯁꯇꯟ ꯍꯥꯏꯔꯤꯕ ꯀꯣꯟꯇꯤꯅꯦꯟꯇꯦꯜꯒꯤ ꯃꯦꯅꯦꯖꯔ ꯑꯗꯨꯁꯨ ꯖꯦꯕꯤꯌꯔꯒ ꯈꯪꯅꯕ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯁꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯏꯐꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯒꯤ ꯅꯄꯥꯒ ꯑꯩꯒ ꯊꯥꯏꯅꯉꯩꯗꯒꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯃꯔꯨꯞ ꯑꯃ ꯑꯣꯏ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯐꯕ ꯃꯤꯁꯛꯅꯤ ꯅꯪꯕꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯐꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃ ꯄꯤꯕ ꯄꯥꯝꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛ ꯊꯤꯕꯗꯒꯤ ꯃꯗꯨꯃꯛꯇꯤ ꯉꯝꯈꯤꯗ꯭ꯔꯦ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯅꯪꯒꯤ ꯃꯃꯥꯡꯊꯛꯀꯤ ꯌꯨꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯌꯨꯝ ꯑꯁꯦꯡꯕ ꯑꯗꯨꯗ ꯄꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯄꯨꯗ꯭ꯔꯕꯅꯤ ꯅꯪ ꯑꯩꯒ ꯆꯠꯃꯤꯟꯅꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯐꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯋꯤꯟꯁꯇꯟꯅ ꯏꯐꯄꯨ ꯔꯁꯀꯥꯔꯣꯃꯥꯒꯤ ꯊꯤꯌꯦꯇꯔ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯃꯁꯤꯒꯤ ꯊꯤꯌꯦꯇꯔ ꯑꯁꯤ ꯑꯩꯈꯣꯏꯅ ꯖꯣꯟ ꯋꯤꯛꯀꯤ ꯆꯦꯞꯇꯔ ꯅꯝꯕꯔ 3ꯗ ꯎꯈꯤꯕ ꯑꯗꯨꯅꯤ ꯋꯤꯟꯁꯇꯟꯅ ꯃꯐꯝ ꯑꯗꯨꯗ ꯏꯐ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯣꯏꯒꯗꯧꯔꯤꯕ ꯅꯣꯒꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯒ ꯊꯦꯡꯅꯍꯜꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯏꯐꯁꯨ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯝꯃꯤ ꯍꯥꯏꯕꯗꯤ ꯊꯤꯌꯦꯇꯔ ꯑꯗꯨꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯏ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯁꯤ ꯔꯁꯀꯥꯔꯣꯃꯥ ꯍꯥꯏꯔꯤꯕ ꯐꯦꯃꯤꯂꯤ ꯑꯁꯤꯒꯤ ꯃꯀꯣꯛꯅꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯅꯣꯒꯤꯅ ꯋꯤꯟꯁꯇꯟꯗ ꯍꯪꯂꯛꯂꯤꯕ ꯑꯁꯤ ꯏꯐꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯔꯝꯗ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯋꯤꯟꯁꯇꯟꯅ ꯈꯪꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯣꯒꯤꯗ ꯇꯝꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯍꯧꯖꯤꯛ ꯏꯐꯁꯨ ꯔꯁꯀꯥꯔꯣꯃꯥꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯒ ꯎꯅꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪꯒꯤ ꯅꯄꯥꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯧꯈꯤꯕꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯔꯨꯕ ꯃꯇꯝꯗ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯅꯪꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯏꯐꯇ ꯍꯥꯏꯔꯝꯃꯤ ꯏꯐꯁꯨ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤ ꯏꯐꯅ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯣꯒꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯃꯁꯨꯡ ꯋꯤꯟꯁꯇꯟꯁꯨ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯁꯤꯟꯅ ꯊꯣꯛꯑꯝꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯀꯣꯝꯖꯔꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯏꯐꯇ ꯁꯅꯥꯒꯤ ꯀꯣꯏꯟ ꯑꯃ ꯄꯤꯔꯝꯃꯤ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯍꯦꯛ ꯗꯔꯀꯥꯔ ꯂꯩꯔꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯋꯤꯟꯁꯇꯟꯁꯨ ꯀꯣꯏꯟ ꯑꯗꯨ ꯊꯝꯃꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯗꯨꯒꯤ ꯅꯣꯒꯤ ꯑꯃꯁꯨꯡ ꯏꯐ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯏꯐꯅ ꯅꯣꯒꯤꯗ ꯑꯩꯈꯣꯏ ꯃꯃꯥ ꯕꯕꯥꯁꯦ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯣꯒꯤꯅ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯥꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯈꯨꯗꯤꯡꯃꯛꯄꯨ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯕ ꯇ꯭ꯔꯦꯅꯤꯡ ꯄꯤ ꯃꯐꯝ ꯑꯁꯤꯗ ꯄꯤꯔꯤꯕ ꯇ꯭ꯔꯦꯅꯤꯡ ꯑꯁꯤ ꯃꯈꯜ ꯑꯅꯤꯅꯤ ꯑꯃꯅ ꯕꯦꯂꯔꯤꯅꯥ ꯗꯥꯟꯁ ꯇꯧꯕ ꯑꯗꯨꯒ ꯑꯃꯅ ꯐꯥꯏꯇꯤꯡꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯛꯏ ꯀꯣꯏꯟ ꯑꯃꯒꯤ ꯁꯥꯏꯠ ꯑꯅꯤ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯃꯤꯕꯨ ꯍꯥꯠꯄꯁꯨ ꯇꯝꯒꯗꯕꯅꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯤꯕꯨ ꯀꯟꯕꯁꯨ ꯇꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯣꯏꯁ ꯑꯃ ꯂꯩ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤ ꯑꯣꯏꯕ ꯄꯥꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯈꯟꯖꯒꯗꯕꯅꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯆꯍꯤ 12ꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯏꯐꯁꯨ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯑꯃꯁꯨꯡ ꯃꯍꯥꯛ ꯕꯦꯂꯔꯤꯅꯥꯒꯤ ꯗꯥꯟꯁ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯤ ꯕꯦꯂꯦ ꯗꯥꯟꯁ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯕꯦꯂꯦ ꯗꯥꯟꯁ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯑꯁꯨꯝ ꯗꯥꯟꯁ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯁꯣꯏꯕꯗꯒꯤ ꯍꯟꯖꯤꯟꯅ ꯃꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯅ ꯇꯧꯍꯜꯂꯤ ꯃꯍꯥꯛꯁꯨ ꯍꯟꯕ ꯂꯩꯇꯦ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯃꯍꯥꯛꯁꯨ ꯍꯟꯖꯤꯟꯅ ꯃꯍꯥꯛꯀꯤ ꯗꯥꯟꯁ ꯑꯗꯨ ꯐꯣꯝ ꯇꯥꯗ꯭ꯔꯤ ꯐꯥꯎꯕ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯈꯤ ꯃꯍꯥꯛ ꯃꯈꯣꯡꯗ ꯏ ꯇꯥꯔ ꯐꯥꯎꯕ ꯗꯥꯟꯁ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯅ ꯅꯪ ꯃꯈꯥ ꯇꯥꯅ ꯇꯧꯅꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯗꯨꯗ ꯇꯧꯈꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗꯨꯗ ꯌꯥꯔꯦ ꯅꯈꯣꯡ ꯈꯨꯠꯁꯤꯡ ꯑꯗꯨ ꯐꯖꯅ ꯆꯥꯝꯊꯣꯛ ꯑꯗꯨꯒ ꯍꯌꯦꯡ ꯑꯃꯨꯛ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯖꯤꯟꯈꯤ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯇ꯭ꯔꯦꯟ ꯇꯧꯔꯝꯃꯤ ꯗꯥꯏꯔꯦꯛꯇꯔꯒꯤ ꯃꯊꯧ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯗꯥꯟꯁ ꯇꯝꯕꯤꯕꯅꯤ ꯑꯃꯁꯨꯡ ꯅꯣꯒꯤꯒꯤ ꯃꯊꯧ ꯑꯁꯤꯅ ꯃꯈꯣꯏꯕꯨ ꯇ꯭ꯔꯦꯟ ꯑꯦꯁꯥꯁꯤꯟ ꯑꯣꯏꯍꯟꯕ ꯑꯗꯨꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤꯒꯤ ꯑꯃꯔꯣꯝꯁꯨ ꯎꯕ ꯐꯪꯏ ꯃꯈꯣꯏꯁꯨ ꯗꯥꯟꯁꯀꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯅꯣꯒꯤꯅ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯦꯁꯥꯁꯤꯟ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯇ꯭ꯔꯦꯟ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯏꯐꯀꯤ ꯃꯃꯥꯟꯅꯕꯤ ꯇꯥꯇꯤꯌꯥꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯎꯕ ꯐꯪꯏ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯇ꯭ꯔꯦꯅꯤꯡ ꯂꯧꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯏꯐꯅ ꯇꯥꯇꯤꯌꯥꯅꯥꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯗꯤ ꯅꯪꯒꯨꯝꯅ ꯌꯥꯝꯅ ꯍꯩꯕ ꯕꯦꯂꯦ ꯗꯥꯟꯁꯔ ꯑꯃ ꯑꯣꯏꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯇꯥꯇꯤꯌꯥꯅꯥ ꯑꯁꯤ ꯗꯥꯟꯁ ꯇꯧꯕ ꯌꯥꯝꯅ ꯍꯩ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯏꯐꯁꯨ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯀꯂꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤ ꯇꯥꯇꯤꯌꯥꯅꯥ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪꯗꯤ ꯌꯥꯝꯅ ꯐꯕ ꯑꯦꯁꯥꯁꯤꯟ ꯑꯃ ꯑꯣꯏꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯗꯤ ꯃꯗꯨꯗ ꯍꯦꯟꯅ ꯃꯥꯌꯣꯟꯁꯤꯟꯕꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯏꯐ ꯑꯃꯁꯨꯡ ꯇꯥꯇꯤꯌꯥꯅꯥꯒꯤ ꯇ꯭ꯔꯦꯅꯤꯡ ꯑꯁꯤ ꯎꯕ ꯐꯪꯏ ꯃꯍꯥꯛꯁꯨ ꯑꯦꯁꯥꯁꯤꯟ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯇ꯭ꯔꯦꯟ ꯇꯧꯔꯝꯃꯤ ꯇ꯭ꯔꯦꯟ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯐꯁꯨ ꯑꯁꯨꯝ ꯐꯒꯠꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯗꯨꯕꯨ ꯇꯥꯇꯤꯌꯥꯅꯥꯗꯤ ꯈꯔ ꯁꯣꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯅꯣꯒꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯇ꯭ꯔꯦꯅꯤꯡ ꯄꯤꯗꯨꯅ ꯂꯩꯈꯤ ꯑꯃꯁꯨꯡ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯏꯐꯀ ꯅꯨꯄꯥ ꯑꯃꯒ ꯐꯨꯅꯔꯝꯃꯤ ꯐꯨꯅꯕ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥꯗꯨꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯛꯆꯕꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯏꯐꯁꯨ ꯋꯥꯈꯜ ꯅꯤꯡꯍꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤ ꯏꯐꯅ ꯅꯣꯒꯤꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯀꯜꯂꯤ ꯑꯃꯁꯨꯡ ꯌꯥꯝꯅ ꯋꯥꯡ ꯆꯥꯎꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯅꯣꯒꯤꯅ ꯍꯣꯏ ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯅꯪꯅ ꯐꯨꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯥꯏꯊꯤꯔꯦ ꯍꯥꯏꯗꯨꯅ ꯈꯟꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯃꯍꯥꯛꯄꯨ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯒꯗꯕꯅꯤ ꯑꯗꯨꯒ ꯐꯨꯅꯒꯗꯕꯅꯤ
nupi oibagi sakti puthaw haduna harki punarappa matam adura ifna nupa adubu lakchagi tawba matamda nupa aduna lakchahankhide tawgadabu ifda nupa adugi makrang adru khumang kawmi tasingna taragari nupi oibagi sakti putharakpane Matau sumna punarappa matamda ifsu haitoi singthobi mawng adu urupa matamda nogisu yamna haraujaba haibadu ki aduga matam kharagi matungda Tatiana gi leipam adura mahaki posai kyamrum leibadu leramdabi mawng adu urupa matamda Tatiana ase mafam asiri chatkara haibasi ifna khamba ngamki marum adura mafam ase mahak nogida hangba lakhi madu nogina masi wafam ase director na tawba thabakni haiduna harakpatagi mahakchu director direct unaba lakhi madugri director da Tatiana mafam asiri chalankribasa karigino haiduna haba matamudra director na ifta hare Tatiana ase assassin oiba ngambagi quality chende maramadra mahapu mafam asiri thadokre aduga mahakti belly dance tawlabada hena focus tawhankre haiduna harakhi marumadra mahapu ballerina oina bidamakta thakre haiduna harakhi Matau usumna koi matam chappadagi tawdu lakhibani aduga mahakti assassin oibagi quality se chendabanina mahapu mafamru thakibani akoidi asuna sum tawdu lakhibani aduga mahakti nangumna killer oiba ngamloi haiduna harakhi mafamru tarabu matamda if macarona harakhi adu taragadi ai hojik training loire haitoi singthoiba loire maramadra agi mission piru haiduna harakhi ai hojik ready oire haiduna harakpa matamadra fare adu taragadi nangi tes ama tawguni haiduna harakhi Maduragidi ekwan ubufangliba ase if ase mafam amada nomai kyamram sitoktuna leibu table amada pudu lakhe mafam madura ipsu phamalame mafam madura nupi amalai nupi ase mawataki matamda raskaro madu yabu nupi amani aduga mahana haragliba ase raskaro mana pirakhiba odarama in indabidamata aibu mafam asida siruro haduna thadoroklibani haduna harakhe aduga masi nangondasu thoktabadi oiro haduna su harakhe Madugli mafam madura bel ama khengpatagi makoi nomising adu pangkanaba hauke nomai pangkanaba haupa matamadura ifna nomai adu yam thuna pangkalame amsam mangona namduna derame tawudabu sawna kana mahakti nomai adu kapa ngamlamde mahakirame Madugli nupiduna nomai pangkalaktuna mangona namakke tawu matamadura mahak siba tare haiduna nupidu mahar nomai kaptatuna hatke tawliba matawajra mahak mamataki matamda mapagi manakta lengai matamda mapabu kanabidamta mahana mi mahatkebadu nisingakhe Madugli sannamadra ekhoin ubafangliba ase ifso wakal nongaitana leringi matamadra mapanagi khonjel khartari haiduna mahak yengthokpa matamda mafam madura John Wick lakpai mawng adu okay mafam masira John Wick lakliba ase John Wick ki chapter 3 da raskaro matagi matingni ba lakhiba matam madudani ifso mafam madra lona thumna director makhoini wari sanabadu yengdul lerame amuso makhoini sanariba wari sangadu tadul lerame mato usumna John Wick movie da raskaro mata laktuna thokiba thodoksing adu ekhoina matang asira ubafangi Raskaro madai maha mafam madura chalake tabu matamadura ifna mahapu khamke amusung nang baba yagara haiduna hangke madugri ibna harakliba ase aisu nangomna apawu killer moibe pame kari kari tawgani habdu khata pira muhaduna harakpa matamadura nangdi killer wedena haiduna John harake John gi mafam madura taru matamda somna kan ifte yamna ngame madugri John makha tare nang hojing matam nairi mafam masiri satke habsu jaloro masi nangi choice ne haiduna harake nangdi masi sing ase tawri zakari kino nangdi choice laitabra satkheba yadabra haiduna hapam matamda Aisu yamna kana honari haimdana mahausu mafam madrai thoke Madugri nogina mangonda assignment ama pirame mafam asida mahana nupi masa amabu kangadabani aduga mahake mapa ase yam phawba businessman amoi mahake rival oriba business company gi mising aduna mahapo blackmail tawnabe damata machan pisu ke ne tawbani habiki paw se phangle maramadra machan pisu ke ne tawbade kallu haduna harakhe aduga mase baramada thoktoribina haduna hare mato usumna if the mahana rubber bullet job nomai pirame habide plastic ke nomai pirame Masina mahake aroibate soidribani mato usuna masu club aduda yamni thi jana phirol seladru lakhe mafam madura nupi aduna dance tawduna lembi mawng urba matamda ma asiri dance tawbu yamna haini haduna masu harakhe madugidi mafam madura siong lakhe amasung park mafam madura pudun sakhe tabu matamadura mafam maduda if laktuna thatke amasung chatpe yaru haduna harakhe madugidi makhoi mafam madura asumsum phunarakhe masu rubber bullet ya opano maidu puthoktura mafam madura liba mising adu kapai amasung makoisu if the yamna lakchaba haibadu oike Pakpu siongna puduna zakhiba matawudra mahakna koidan tanarake madugidi siong amasung imakwaini phunaba horke phunaba matamda ipsu mafam madura nungthang ama paiduna siong asumasum phunare asumasum phunarapa matamadura siongbu mahana lakcharaduna taptana phurame tabudabu mahana siongbu di hatkite matawsumna mahana pakpu mafam maduragi puduna lakhe amasung mahake aroiba tesa sisu complete tawkhe madugi matungda mahake managanda raskaro mage tetu se hakhe matawsumna mahase raskaro mage official assassin oike Madugri sinase khoina thani gi matungda ubafangi mafam madura mahasu contract ama loishanabida matala khebani mafam madura mahana mi do halaba matungda mahana phangada ba paisa sing adu mahaki phone da kapakhe matosuna mahana mafam madura leriba mi edu gi ka sing adu bolmain hatoklami amsung mahana mission hodungi matamda mapanda nupa adu gi gat ke amanu so halambagi mami se khoina ubafangi mafam maduri mahana
ꯀꯔꯤꯝꯇ ꯇꯧꯖꯗꯕ ꯁꯥꯗꯨꯅ ꯍꯣꯇꯦꯜ ꯑꯗꯨꯗꯩ ꯊꯣꯛꯂꯛꯈꯤ ꯍꯣꯇꯦꯜ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯊꯣꯝꯇꯠꯂꯗꯨꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ ꯃꯗꯨꯒꯤ ꯒꯥꯔꯤꯗꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨꯅ ꯁꯨꯝ ꯆꯦꯜꯂꯗꯨꯅ ꯂꯥꯛꯈꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯒꯥꯔꯤꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯐꯨꯅꯔꯛꯏ ꯑꯁꯨꯝ ꯐꯨꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯒ ꯃꯍꯥꯛꯀ ꯐꯨꯅꯔꯛꯈꯤ ꯐꯨꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥꯗꯨꯒꯤ ꯈꯨꯗꯥꯡ ꯑꯗꯨꯗ ꯀ꯭ꯔꯣꯁ ꯃꯥꯔꯛ ꯑꯃ ꯌꯦꯛꯂꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯃꯥꯡꯇꯒꯤ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯍꯥꯠꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯈꯨꯠꯇꯁꯨ ꯑꯁꯨꯝꯅ ꯀ꯭ꯔꯣꯁ ꯃꯥꯔꯛ ꯌꯥꯎꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯄꯥ ꯍꯥꯠꯈꯤꯕ ꯃꯤꯁꯛ ꯑꯁꯤ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯅ ꯑꯣꯏꯔꯝꯒꯅꯤ ꯃꯈꯣꯏꯒꯤ ꯀꯜ ꯑꯁꯤꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯄꯥꯗꯨ ꯃꯍꯥꯛꯅ ꯍꯥꯠꯇꯣꯛꯈꯤ ꯑꯃꯁꯨꯡ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯛꯊꯠꯂꯗꯨꯅ ꯃꯍꯥꯛꯅ ꯃꯈꯨꯠ ꯑꯗꯨ ꯌꯣꯝꯁꯤꯜꯂꯗꯨꯅ ꯗꯥꯏꯔꯦꯛꯇꯔꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯗꯥꯏꯔꯦꯛꯇꯔꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯇꯨꯅ ꯃꯍꯥꯛꯅ ꯗꯥꯏꯔꯦꯛꯇꯔꯒꯤ ꯇꯦꯕꯜ ꯑꯗꯨꯗ ꯈꯨꯠ ꯑꯗꯨ ꯊꯥꯗꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯗꯥꯏꯔꯦꯛꯇꯔꯅ ꯀꯩꯅꯣꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯁꯤꯒꯤ ꯈꯨꯗꯥꯡ ꯑꯁꯤꯗ ꯀ꯭ꯔꯣꯁ ꯃꯥꯔꯛ ꯑꯃ ꯌꯥꯎꯔꯤꯕꯁꯦ ꯃꯁꯤꯒꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯑꯩꯒꯤ ꯏꯄꯥꯕꯨ ꯍꯥꯠꯈꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯩꯕꯨ ꯉꯁꯤ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯁꯦ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯒꯤ ꯗꯥꯏꯔꯦꯛꯇꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪ ꯃꯗꯨ ꯈꯪꯂꯒ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯃꯈꯣꯏꯕꯨ ꯊꯤꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯗꯥꯏꯔꯦꯛꯇꯔꯅ ꯃꯈꯣꯏꯕꯨ ꯊꯤꯔꯨꯅꯨ ꯃꯈꯣꯏꯁꯦ ꯌꯥꯝꯅ ꯖꯥꯊꯤꯕ ꯃꯤꯁꯛ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯃꯈꯣꯏ ꯀꯥꯡꯕꯨꯁꯦ ꯀꯜ ꯀꯧꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯅꯃꯥ ꯑꯁꯤ ꯃꯈꯣꯏ ꯀꯜ ꯑꯗꯨꯗ ꯌꯥꯎꯔꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯅꯄꯥ ꯑꯁꯤꯁꯨ ꯃꯔꯝ ꯑꯁꯤꯗꯒꯤ ꯁꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯏꯐꯅ ꯀꯜꯀꯤ ꯃꯤꯁꯤꯡ ꯑꯁꯤ ꯀꯗꯥꯏꯗ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯗꯥꯏꯔꯦꯛꯇꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯈꯣꯏꯁꯦ ꯊꯤꯕꯁꯨ ꯐꯪꯂꯣꯏ ꯑꯗꯨꯒ ꯊꯤꯁꯨ ꯊꯤꯔꯨꯅꯨ ꯃꯔꯝꯗꯤ ꯔꯥꯖꯀꯔꯃ ꯑꯃꯁꯨꯡ ꯀꯜꯀꯤ ꯃꯔꯛꯇ ꯌꯥꯅꯕ ꯑꯃ ꯂꯩ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯊꯕꯛꯁꯤꯡꯗ ꯀꯅꯥꯝꯇꯅ ꯈꯨꯠ ꯊꯤꯟꯖꯤꯟꯅꯗꯕ ꯍꯥꯏꯗꯨꯅ ꯌꯥꯅꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯇ꯭ꯔꯤꯇꯤ ꯑꯁꯤ ꯊꯨꯒꯥꯏꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯎꯄꯥꯏ ꯂꯩꯇꯕꯅ ꯏꯐꯁꯨ ꯗꯥꯏꯔꯦꯛꯇꯔꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯗꯨ ꯌꯥꯕ ꯇꯥꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯟꯕ ꯂꯩꯇꯦ ꯃꯍꯥꯛ ꯀꯣꯟꯇꯤꯅꯦꯟꯇꯦꯜ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯥꯛꯈꯤ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯔꯤꯁꯦꯞꯁꯅꯤꯁ ꯑꯗꯨꯒ ꯃꯍꯥꯛꯀ ꯎꯅꯈꯤ ꯎꯅꯕ ꯃꯇꯝ ꯑꯗꯨꯗ ꯍꯣꯇꯦꯜ ꯑꯁꯤꯒꯤ ꯃꯦꯅꯦꯖꯔ ꯑꯁꯤꯒ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯦꯅꯦꯖꯔꯒ ꯅꯪꯒ ꯑꯦꯄꯣꯏꯟꯃꯦꯟ ꯍꯥꯟꯅ ꯂꯧꯅꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯇꯥꯔꯒ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯃꯤꯡ ꯏꯐ ꯃꯦꯀꯥꯔꯣ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯁꯤꯗꯤ ꯋꯥꯔꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯎꯅꯅꯕꯒꯤꯗꯃꯛꯇ ꯁꯤꯟꯈꯤ ꯑꯗꯨꯒ ꯔꯤꯁꯦꯞꯁꯅꯤꯁ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯁꯦꯔꯣꯟ ꯀꯧꯏ ꯃꯇꯧ ꯑꯁꯨꯝꯅ ꯁꯦꯔꯣꯟ ꯑꯃꯁꯨꯡ ꯋꯤꯟꯁꯇꯟ ꯃꯈꯣꯏꯅꯤ ꯎꯅꯅꯕ ꯁꯤꯟꯈꯤ ꯑꯁꯨꯝ ꯇꯧꯗꯅ ꯃꯈꯣꯏꯅꯤ ꯎꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯋꯤꯟꯁꯇꯟꯅ ꯃꯍꯥꯛꯄꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯛ ꯈꯪꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅꯤ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯏꯐꯅ ꯍꯥꯏꯔꯛꯂꯤꯕꯁꯦ ꯑꯩ ꯏꯄꯥ ꯍꯥꯠꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯗꯥꯏꯔꯦꯛꯇꯔꯅ ꯃꯈꯣꯏ ꯃꯔꯝꯗ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯗꯦ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯋꯤꯟꯁꯇꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯦ ꯃꯈꯣꯏꯁꯦ ꯌꯥꯝꯅ ꯖꯥꯊꯤꯕ ꯃꯤꯅꯤ ꯌꯥꯝꯅ ꯗꯦꯟꯖꯔ ꯑꯣꯏꯕ ꯃꯤꯅꯤ ꯃꯈꯣꯏꯕꯨ ꯊꯤꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯐꯅ ꯃꯃꯥꯡꯗꯒꯤ ꯃꯇꯝꯗ ꯋꯤꯟꯁꯇꯟꯅ ꯃꯉꯣꯟꯗ ꯄꯤꯔꯝꯕ ꯀꯣꯏꯟ ꯑꯗꯨ ꯄꯤꯔꯝꯃꯤ ꯑꯃꯁꯨꯡ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯋꯤꯟꯁꯇꯟꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯥꯏꯔꯒꯦ ꯃꯈꯣꯏꯁꯤ ꯃꯥꯐꯤꯌꯥ ꯀꯜꯇ ꯕꯤꯂꯣꯡ ꯇꯧꯕ ꯃꯤ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯃꯈꯣꯏ ꯗꯦꯟꯃꯥꯔꯛꯇ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯤ ꯗꯦꯅꯤꯌꯦꯜ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯐ꯭ꯂꯦꯛꯀꯤ ꯀꯣꯟꯇꯤꯅꯦꯟꯇꯦꯜ ꯍꯣꯇꯦꯜꯗ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯋꯤꯟꯁꯇꯟꯅ ꯍꯥꯏ ꯇꯦꯕꯜꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯑꯃꯁꯨꯡ ꯗꯦꯅꯤꯌꯦꯜꯒꯤ ꯃꯇꯥꯡꯗ ꯍꯪꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯍꯥꯏ ꯇꯦꯕꯜꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯗꯦꯅꯤꯌꯦꯜꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯤꯟꯠ ꯑꯥꯎꯠ ꯑꯃ ꯀꯥꯞꯊꯣꯛꯑꯗꯨꯅ ꯋꯤꯟꯁꯇꯟꯗ ꯄꯤꯔꯛꯈꯤ ꯑꯗꯨꯒ ꯗꯦꯅꯤꯌꯦꯜ ꯑꯁꯤ ꯍꯥꯠꯄ ꯇꯥꯔꯒꯗꯤ 2 ꯃꯤꯂꯤꯌꯟꯒꯤ ꯕꯥꯎꯟꯇꯤ ꯂꯩ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯐꯣꯇꯣ ꯑꯗꯨ ꯏꯐꯇ ꯁꯤꯟꯅꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯏꯐꯁꯨ ꯗꯦꯅꯤꯌꯦꯜ ꯊꯤꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯥꯒꯀꯤ ꯀꯣꯟꯇꯤꯅꯦꯟꯇꯦꯜ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯗꯦꯅꯤꯌꯦꯜꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯪꯅꯕ ꯀꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯕꯨꯛ ꯇꯧꯔꯝꯃꯤ ꯃꯍꯥꯛꯅ ꯕꯨꯛ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯤꯂꯔ ꯑꯃꯁꯨ ꯏꯐꯄꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤꯅ ꯂꯤꯅꯥ ꯀꯧꯏ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯏꯐꯄꯨ ꯎꯔꯨꯕ ꯃꯇꯝꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯐꯥꯎꯈꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯍꯥꯠꯄ ꯂꯥꯛꯂꯤꯕ ꯃꯤ ꯑꯁꯤ ꯃꯍꯥꯛꯅ ꯍꯥꯠꯄꯗ ꯂꯥꯛꯂꯤꯕꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯁ꯭ꯅꯥꯏꯄꯔꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏꯁꯨ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯅꯤꯌꯦꯜꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯗꯨꯒꯤ ꯁ꯭ꯅꯥꯏꯄꯔ ꯑꯗꯨꯅ ꯗꯦꯅꯤꯌꯦꯜꯒꯤ ꯔꯨꯝ ꯑꯗꯨꯗ ꯁꯨꯝ ꯌꯦꯡꯕ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯏꯐꯁꯨ ꯊꯣꯡꯅꯥꯎꯗꯒꯤ ꯗꯦꯅꯤꯌꯦꯜꯒꯤ ꯔꯨꯝ ꯑꯗꯨꯗ ꯆꯪꯉꯛꯄꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯂꯤꯅꯥꯗ ꯄꯥꯎ ꯄꯤꯔꯝꯃꯤ ꯃꯗꯨꯒꯤ ꯂꯤꯅꯥꯅ ꯈꯜꯂꯤꯕ ꯑꯁꯤ ꯗꯦꯅꯤꯌꯦꯜ ꯑꯁꯤ ꯃꯈꯣꯏꯅ ꯍꯥꯠꯇꯕ ꯇꯥꯔꯒꯁꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯍꯥꯠꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯜꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯝꯇ ꯇꯧꯒꯅꯨ ꯉꯥꯏꯈꯣ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯏꯐꯁꯨ ꯀꯥ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯑꯦꯂꯥ ꯀꯧꯔꯝꯃꯤ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯉꯛꯈꯤ ꯃꯍꯥꯛꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯈꯤ ꯇꯧꯕꯇꯕꯨ ꯗꯦꯅꯤꯌꯦꯜꯅ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗꯒꯤ ꯅꯣꯡꯃꯩ ꯑꯃ ꯄꯥꯏꯗꯨꯅ ꯅꯣꯡꯃꯩ ꯅꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯁꯔꯦꯟꯗꯔ ꯇꯧꯍꯟꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯅꯤꯌꯦꯜ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯃꯥꯡꯗꯒꯤ ꯄꯨꯟꯁꯤꯗꯨꯕꯨ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯉꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯗꯦꯅꯤꯌꯦꯜꯗ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯂꯣꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯗꯦꯅꯤꯌꯦꯜꯅ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯑꯩꯕꯨ ꯍꯥꯠꯄ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯄ ꯂꯥꯛꯄ ꯅꯠꯇꯦ ꯑꯩꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯅꯪꯒꯤ ꯅꯈꯨꯠꯇ ꯌꯥꯎꯔꯤꯕ ꯃꯥꯔꯛ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯃꯥꯔꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯅꯪꯒꯤ ꯀꯜꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯩꯒꯤ ꯏꯄꯥꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯍꯥꯠꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯅꯪꯉꯣꯟꯗ ꯋꯥꯍꯪ ꯄꯥꯎꯪ ꯇꯧꯕ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯗꯦꯅꯤꯌꯦꯜꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯅꯪꯉꯣꯟꯗ ꯗꯁꯥ ꯇꯥꯅꯕ ꯅꯁꯥꯅ ꯁꯤꯟꯖꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪ ꯌꯥꯝꯅ ꯆꯥꯎꯕ ꯗꯁꯥ ꯑꯃ ꯇꯥꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯅꯥꯏꯄꯔꯗꯨꯅ ꯃꯈꯣꯏꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯂꯤꯅꯥꯗ ꯄꯥꯎ ꯄꯤꯔꯝꯃꯤ
ꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯃꯈꯣꯏꯅꯤ ꯀꯔꯤꯝꯇ ꯐꯨꯟꯅ ꯆꯩꯅꯕ ꯇꯧꯗꯦ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯆꯤꯡꯅꯈꯤ ꯃꯔꯝ ꯑꯗꯨꯅ ꯗꯦꯅꯤꯌꯦꯜ ꯍꯥꯠꯅꯕꯒꯤ ꯃꯍꯥꯛꯀꯤ ꯄꯩꯁꯥ ꯑꯁꯤ ꯗꯕꯜ ꯑꯣꯏꯍꯟꯈꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯕꯥꯎꯟꯇꯤ ꯑꯁꯤ ꯗꯕꯜ ꯑꯣꯏꯍꯟꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯤꯂꯔꯁꯤꯡ ꯑꯗꯨꯁꯨ ꯄꯩꯁꯥ ꯑꯗꯨ ꯄꯥꯝꯕꯒꯤꯗꯃꯛꯇ ꯗꯦꯅꯤꯌꯦꯜ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯔꯨꯝ ꯑꯗꯨꯗ ꯊꯣꯝꯖꯤꯜꯂꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯀꯤꯂꯔꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯣꯡ ꯑꯗꯨꯗ ꯆꯪꯉꯛꯀꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯊꯣꯡ ꯑꯗꯨꯗ ꯍꯥꯟꯅꯅ ꯅꯣꯡꯃꯩ ꯐꯤꯠ ꯇꯧꯗꯨꯅ ꯂꯩꯔꯝꯕꯅꯤꯅ ꯊꯣꯡ ꯑꯗꯨ ꯅꯝꯒꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯦꯁꯥꯁꯤꯟ ꯑꯃꯗꯤ ꯃꯊꯟꯇ ꯁꯤꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯞꯁꯨ ꯂꯥꯛꯂꯤꯕ ꯀꯤꯂꯔꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯆꯩꯅꯕ ꯇꯧꯔꯛꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯆꯥꯅꯨꯄꯤ ꯄꯨꯔꯗꯨꯅ ꯗꯦꯅꯤꯌꯦꯜꯁꯨ ꯆꯦꯟꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯃꯥꯅ ꯐꯨꯔꯝꯃꯤ ꯑꯃꯁꯨꯡ ꯍꯥꯠꯄ ꯐꯥꯎꯗꯤ ꯍꯥꯠꯈꯤꯗꯦ ꯃꯇꯧ ꯑꯁꯨꯝꯅ ꯏꯞ ꯑꯃꯁꯨꯡ ꯗꯦꯅꯤꯌꯦꯜ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯤꯞ ꯑꯗꯨ ꯇꯣꯡꯗꯨꯅ ꯂꯥꯛꯈꯤ ꯃꯗꯨꯒꯤ ꯗꯦꯅꯤꯌꯦꯜꯅ ꯏꯐꯇ ꯍꯥꯏꯔꯛꯂꯤꯕꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯦꯂꯥꯁꯤꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯟꯇꯤꯁꯤꯕꯨ ꯊꯥꯖꯕ ꯊꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯦꯂꯥ ꯑꯃꯁꯨꯡ ꯏꯐ ꯃꯈꯣꯏꯅꯤ ꯊꯣꯛꯂꯛꯈꯤ ꯑꯃꯁꯨꯡ ꯗꯦꯅꯤꯌꯦꯜꯅ ꯑꯁꯣꯝ ꯅꯥꯀꯟꯗ ꯆꯠꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯈꯥꯔꯣꯝꯗꯅ ꯗꯦꯅꯤꯌꯦꯜꯁꯨ ꯀꯜꯀꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯈꯟꯅ ꯆꯩꯅꯗꯨꯅ ꯐꯨꯅꯗꯨꯅ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯑꯁꯨꯝ ꯐꯨꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯜꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁ ꯑꯣꯏꯕ ꯐꯥꯏꯇꯔ ꯗꯦꯛꯁꯀ ꯃꯈꯣꯏꯅꯤ ꯐꯨꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯗꯦꯛꯁꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩꯅ ꯀꯥꯞꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯂꯦꯡꯉꯝ ꯁꯪꯉꯝꯗꯅ ꯇꯥꯗꯨꯅ ꯂꯩꯈꯤ ꯏꯐꯁꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯆꯪꯉꯛꯀꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯂꯤꯅꯥꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯊꯥꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯦꯂꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤ ꯃꯗꯨꯒꯤ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯂꯤꯅꯥꯅ ꯃꯍꯥꯛꯀꯤ ꯕꯣꯁ ꯆꯥꯟꯁꯦꯂꯔꯗ ꯅꯦꯠꯇꯝꯂꯝꯃꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅꯁꯨ ꯑꯦꯂꯥꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯈꯪꯗꯦ ꯅꯨꯄꯤ ꯑꯃ ꯂꯥꯛꯑꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯅꯣ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯊꯤꯖꯤꯟꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯍꯧꯖꯤꯛ ꯀꯝꯗ ꯍꯧꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯣꯟꯇꯤꯅꯦꯟꯇꯦꯜ ꯍꯣꯇꯦꯜꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯗ ꯁꯤꯟꯅꯔꯝꯃꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯣꯟꯇꯤꯅꯦꯟꯇꯦꯜ ꯍꯣꯇꯦꯜꯒꯤ ꯔꯨꯜ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯠꯇꯅ ꯃꯈꯣꯏꯒꯤ ꯍꯣꯇꯦꯜꯗ ꯍꯥꯟꯅ ꯁꯨꯅꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯔꯨꯜ ꯂꯩꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯍꯥꯏꯕꯗꯤ ꯀꯤꯂꯔ ꯑꯅꯤꯗꯨꯒ ꯂꯣꯏꯅꯅ ꯏꯞꯁꯨ ꯃꯈꯣꯏꯅ ꯅꯣꯡꯃꯩ ꯅꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯏꯞꯄꯨꯁꯨ ꯍꯥꯠꯀꯦ ꯇꯧꯕ ꯇꯟꯖꯥꯗꯨꯗ ꯏꯐꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯐꯨꯟꯅ ꯆꯩꯅꯕꯁꯤꯡ ꯑꯁꯤ ꯑꯩꯅ ꯍꯧꯔꯛꯄ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯠꯇ ꯍꯥꯠꯈꯤꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯅ ꯅꯨꯄꯤꯗꯨꯅ ꯅꯪꯅ ꯀꯤꯟ ꯊꯤꯜꯂꯛꯄꯗ ꯑꯩꯒꯤ ꯈꯗꯥꯡ ꯑꯁꯤ ꯂꯦꯡꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯤꯡꯗꯤ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯏꯞꯁꯤ ꯂꯥꯟꯗꯦ ꯍꯥꯏꯕꯁꯤ ꯈꯪꯉꯛꯄꯗꯒꯤ ꯀꯣꯟꯇꯤꯅꯦꯟꯇꯦꯜꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯤꯂꯔ ꯑꯅꯤꯗꯨꯃꯗꯤ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯇꯨꯅ ꯍꯥꯠꯈꯤ ꯑꯗꯨꯕꯨ ꯏꯞꯄꯨꯗꯤ ꯍꯤꯡꯅ ꯊꯥꯗꯣꯔꯛꯈꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛ ꯃꯁꯤꯒꯤ ꯀꯣꯟꯇꯤꯅꯦꯟꯇꯦꯜ ꯍꯣꯇꯦꯜ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯅꯁꯛ ꯎꯠꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯏꯞꯅꯁꯨ ꯌꯥꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯏꯞꯁꯨ ꯅꯣꯡꯃꯩ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯃꯗ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯍꯦꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯃꯍꯥꯛꯀ ꯊꯦꯡꯅꯈꯤ ꯑꯗꯨꯒ ꯍꯦꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯗꯨꯀꯥꯟ ꯑꯁꯤꯒꯤ ꯃꯄꯨꯅꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯍꯦꯔꯤꯗ ꯀꯣꯏꯟ ꯑꯃ ꯄꯤꯔꯝꯃꯤ ꯑꯃꯁꯨꯡ ꯀꯜꯀꯤ ꯈꯨꯗꯥꯡꯗ ꯌꯥꯎꯔꯤꯕ ꯁꯤꯝꯕꯜ ꯑꯗꯨ ꯎꯠꯂꯗꯨꯅ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯍꯪꯉꯝꯃꯤ ꯃꯗꯨꯗ ꯍꯦꯔꯤꯁꯨ ꯃꯗꯨꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯗꯨ ꯄꯤꯕ ꯌꯥꯗꯦ ꯃꯁꯤ ꯔꯨꯜꯒꯤ ꯅꯤꯌꯣꯝꯒꯤ ꯋꯥꯡꯃꯗꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯏꯞꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯅꯣꯡꯃꯩꯁꯤꯡ ꯑꯗꯨ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯕꯦꯁꯃꯦꯟꯗ ꯆꯪꯉꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯅꯣꯡꯃꯩ ꯀꯌꯥꯃꯔꯨꯝ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯅꯣꯡꯃꯩꯁꯤꯡ ꯑꯗꯨꯗ ꯃꯔꯨꯗꯤ ꯑꯝꯇ ꯍꯥꯞꯄꯝꯗꯦ ꯃꯗꯨꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯀꯜꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅꯁꯨ ꯏꯞꯀꯤ ꯃꯇꯥꯡꯗ ꯈꯪꯕꯗꯒꯤ ꯏꯞꯄꯨ ꯀꯩꯁꯦꯟ ꯆꯟꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯅꯣꯡꯃꯩ ꯀꯌꯥꯃꯔꯨꯝ ꯀꯥꯞꯁꯤꯜꯂꯛꯈꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯨꯗ ꯍꯦꯔꯤꯁꯨ ꯅꯣꯡꯃꯩꯅ ꯄꯥꯟꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯏꯞꯁꯨ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯕꯦꯁꯃꯦꯟ ꯑꯗꯨꯒꯤ ꯃꯅꯨꯡ ꯊꯪꯕ ꯁꯔꯨꯛꯇ ꯑꯁꯨꯝ ꯆꯪꯉꯛꯈꯤ ꯑꯁꯨꯝ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕꯒꯤ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯂꯩꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯅꯣꯡꯃꯩꯁꯤꯡ ꯑꯗꯨꯁꯨ ꯃꯔꯨ ꯌꯥꯎꯗꯕꯅꯤꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯒ꯭ꯔꯦꯅꯦꯗꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯄꯥꯏꯗꯨꯅ ꯒ꯭ꯔꯦꯅꯦꯗꯁꯤꯡ ꯑꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯍꯧꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯐꯝꯗꯨꯗ ꯂꯥꯛꯂꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯒ ꯃꯍꯥꯛꯀ ꯈꯟꯅ ꯆꯩꯅꯕ ꯐꯨꯅꯕ ꯇꯧꯔꯛꯏ ꯑꯃꯁꯨꯡ ꯕꯣꯝ ꯂꯪꯁꯤꯟꯗꯨꯅ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯍꯥꯠꯈꯤ ꯕꯣꯝ ꯂꯪꯁꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯦꯔꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯔꯝꯗꯒꯤ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯑꯕꯅꯤ ꯍꯥꯏꯗꯨꯅ ꯍꯦꯔꯤꯗ ꯃꯍꯥꯛꯅ ꯂꯥꯟꯖꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗ ꯍꯦꯔꯤꯁꯨ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕꯅꯤ ꯈꯜꯂꯗꯨꯅ ꯀꯜꯀꯤ ꯃꯤꯁꯤꯡ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯇꯥꯛꯊꯣꯔꯛꯈꯤ ꯃꯍꯥꯛꯁꯨ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯀꯜꯀꯤ ꯃꯤꯁꯤꯡ ꯑꯁꯤ ꯍꯣꯜꯁꯇꯦꯠ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯗ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤ ꯈꯪꯂꯕꯅꯤꯅ ꯍꯦꯔꯤꯗꯒꯤ ꯃꯍꯥꯛꯅ ꯅꯣꯡꯃꯩ ꯈꯔꯒ ꯀꯥꯔ ꯑꯃꯒ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯈꯤ ꯃꯗꯨꯒꯤ ꯅꯨꯃꯤꯠꯇ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯍꯣꯜꯁꯇꯦꯠ ꯍꯥꯏꯔꯤꯕ ꯂꯝ ꯑꯗꯨꯗ ꯌꯧꯈꯤ ꯃꯐꯝ ꯑꯗꯨ ꯌꯥꯝꯅ ꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃꯅꯤ ꯇꯥꯎꯟ ꯑꯃꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨ ꯎꯟꯅ ꯀꯨꯞꯇꯨꯅ ꯂꯩ ꯃꯐꯝ ꯑꯗꯨꯗ ꯖꯁꯄ꯭ꯔꯤꯠ ꯀꯧꯕ ꯋꯥꯆꯔ ꯑꯃꯅ ꯏꯞ ꯂꯥꯛꯄꯗꯨ ꯎꯔꯝꯃꯤ ꯑꯃꯁꯨꯡ ꯏꯞ ꯂꯥꯛꯄꯒꯤ ꯄꯥꯎ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯂꯣꯏꯅ ꯄꯤꯔꯝꯃꯤ ꯃꯗꯨꯒꯤ ꯃꯍꯥꯛꯁꯨ ꯒꯥꯔꯤ ꯑꯗꯨꯗ ꯀꯨꯝꯊꯔꯛꯇꯨꯅ ꯗꯨꯀꯥꯟ ꯑꯃꯗ ꯆꯪꯉꯝꯃꯤ ꯗꯨꯀꯥꯟ ꯑꯗꯨꯗ ꯆꯪꯕ ꯃꯇꯝ ꯑꯗꯨꯗ ꯕꯦꯂꯔꯤꯅꯥꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯉꯣꯟꯗ ꯄꯤꯔꯛꯈꯤꯕ ꯁꯥꯟꯅꯄꯣꯠꯁꯤꯡ ꯑꯗꯨꯒ ꯃꯥꯟꯅꯕ ꯃꯐꯝ ꯑꯗꯨꯗ ꯕꯦꯂꯔꯤꯅꯥꯒꯤ ꯁꯥꯟꯅꯄꯣꯠ ꯀꯌꯥꯃꯔꯨꯝ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯍꯥꯛꯅ ꯎꯈꯤ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯕꯥꯔ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯐꯝꯊꯔꯝꯃꯤ ꯃꯍꯥꯛꯄꯨ ꯍꯦꯛ ꯎꯔꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯔꯗꯨꯅ ꯂꯣꯏꯅ ꯆꯠꯅꯈꯤ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯃꯥꯡ ꯊꯛꯈꯤꯗ ꯁ꯭ꯅꯥꯏꯄꯔ ꯑꯣꯏꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯂꯥꯛꯇꯨꯅ ꯏꯐꯅ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯜꯂꯛꯈꯤ ꯑꯃꯁꯨꯡ ꯏꯐꯁꯨ ꯍꯟꯂꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯂꯝꯃꯤ ꯃꯈꯣꯏꯅꯤ ꯑꯁꯨꯝ ꯅꯣꯡꯃꯩ ꯀꯥꯞꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅꯤ ꯈꯨꯠ ꯊꯣꯡꯅꯔꯛꯈꯤ ꯑꯃꯁꯨꯡ ꯐꯨꯅꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯕꯥꯔꯇꯦꯟꯗꯔ ꯑꯗꯨꯅ
mi tharo hadina paw piki madugidi makoini asomsum punrapa asomsum nomai kamrapa matamuda if na laksaradun pa to nomai kapsatun hatke mafam mudra mi kyamun thumdra pimong urba matamda if so bardugi matada kakale bardugi matada kakalapa matamuda bartender du mafam mudra lerami mongaduda kainto kigano ai kainto tawre hadun harake tawbuda bartender du sukiller mo odin lerami maramudra mahakso if the ethic tropa matamuda upalitabdagidi nipi du mahara cold freezer dura caution ke mafam mudra mahapu hana bidamatami kyamun thumdra pimong aduda mahakso mafam mudra lotun lerami amasung mising aduga mahaka nomai kapsanare amasung lakliba mising adu mahana hato amdana mahak mafam mudra chenthurake mahak chenthurapoi mong adu somna kanda wacharadun urami amasung sansuleda paw pirami madosuna mafam mudra elam khomadauna maipta lothore amasung warning pirake mafam mudra leriba killer sing aduna outsider ama lakliba halo hadina utar pirake mafam mudra leriba micham sing asisu loina killer waidra lerami mahaki angang sing adu makhoi mkhoi mayumda loina thajangke amasung makhojo if ha na waidamta loina thongarakhe if su mafam amada lola duna chelakhe aduga mahaki lambida khurok thabu sing adu wana nomaina kaptatuna loina hatkhe aduga tawn usir leiba khudimak sing asi kal group ki mi khudimak ngatu oibanina ippu halagi matagum loina thomjala bhaibedo oike asum makoi ni yamsalapa matamadura upali tabdegidi ippu makoi lakcha bhaibedo oike amasum lina na mahaki makokta karigumam tharaga mahakpu phakhe aduga lina na changchalakna mahaki managanda yeluba matamda raskaro magi tetu yeklo le mai mongod uruba matamda magasi raskaro magi mina habse khamangamkhe somna gandana koin uba fanglibasi sansaladuna pharkiba angang ela habedudi mahaki masunupi oiduna lerami habidi mahakna tanarkiba deneladu mahaki machanapa oiduna lerami madagidi nipadur harale base nangi napanadi ai se phataba milena haramgani adubo nabana ngale basingado madu oidaba ngaktani aidi nangmu yanu nusine nangadum leiba pamine madagidi mafam adura lina sulaki aduga mahana nupadur halakriba se magasi raskaro madagini aduga ikhoina mabu phare hadun harakhe madugi matungda ngaleraga if su gyan tarai amasung mar gyan tarakwa matamadura mafam aduda sansla dusulake sansla dulapa matamadura sansla na harakriba se nangi director adudi aiga hana khangnaine miyamna kuiraba sahi kyamrungi mamangda mahaka aiga khangnakrabni unakrabani matamadura mahagase yana fai aduga mahaka aiga yana khiba se raskaro ma amasung kalki marakta khana chene batholoi haduna aikhoini yana porkhibani madagi ifna harakliba se director na aibu tharakpanate aduga raskaro maga aiga kaimta mari lenade aina mafam se lagliba se aigi tonga mathabaga mani madagi sansla na harakliba se raskaro maga mari lenaba lenadaba adugi wanatana nangna mafam se lagwa matamadura nangi raskaro ma dusu mafam se lagwa chamanare aduga sina siware adugu taragasu nangna aigi chanapa denelgi mating panglibane karikino haduna hangkhe mataudu uruba matamna sona kanda ifti yamna lakpa habdo ki maramde masanupa bahana vidamata sanslar masamana karigidamukta killer sing tharaklibno hadno khanki amasung ma wafam primak sing asi loina gyan tarakhe madigi sanslar harakliba se mafam asira kanaguma misagamna laktaragati mafam asira punchi chuppa legadabni aduga mafam asira family kega sem sadana tawgadabni adubu nangdi family ki mata karibu khangli hadun harakhe madigi ifna harakliba se aisu aigi imung manung family sing ado mafam asidagini adubu makobio nangna hatkeba natra adubu aibuna hingna thadurkeba natra hadun harakhe kaino hasibu hadun harakwa matamaduda villa aduda noma nakhoina sahi tarani thoigi muki mamangda laktuna aigi pawo hatkebani aigi pa javier kobe hadun harakhe mafam adu tarubu matamda sansla su gyan loina tarakhe amasung mahaksu mapan tholaktuna linago wai sanarami linago wai sanaba matamaduda mafam asila lagliba ifariba nupi macha ase nangi nanau nupi ni hadun harakhe wafam adu tarubu matamda somna kanda linadi yan nangpa habdo ke maramde mamang thaki matamda mahaki manau nupi habase mahakna sikre hadun khankibani manau nupi duna hingdun lakpai mong adu urba matamda mahak yamna harauke somna kanda wari sana nomai makol kha tarakhe nomai mkhon tarakliba ase asomna kanda raska romagi ifna mafam madura leriba kalki mi sing adu nomai na kaptatuna hatpa hokibani mafam madura leriba mi sing adu mahal hato amduna mafam madura chenki tabutu bulina su ippu kalki mina nomai kaptuna hakka tabu matamudra mahal kanki amasung ippu mahal tanarakhe madugi matungda ipsu yumma mala changki yumma dura lina su mahaki khongul lina dura samasum changke asamasum changpa matamudra makhoini funaraduna ifna lina gi nomai da munki amasung ifna lina da nomai namdura lekhi lina su ippu yeluba matamda mahak yam emotional rakhe amasung mahal haraklibase ai sinagi nacheni angang urgi matamda aikhoini se adumak sanaduna lakhibane haduna harakhe angang urgi matamadura babana nangbu mafam sirai purduna normal orba pusi ma hingana baidamada pudna chakhibani babana nangbu pudna chakhiba matamadura ainadi ai sibu kaigidamada pubidri bino haduna khalubani adubo koi babana tawmi badu yana fai haduna harakhe
ꯑꯗꯨꯒ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯌꯨꯝꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯏꯐꯅ ꯃꯐꯝ ꯑꯁꯤ ꯑꯩꯒꯤ ꯌꯨꯝ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯆꯦꯗ ꯍꯥꯏꯔꯝꯃꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏ ꯕꯕꯥꯕꯨ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯂꯤꯅꯥꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯕꯕꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯅꯝꯊꯥꯛ ꯇꯧꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯕꯕꯥꯕꯨ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ ꯃꯁꯤ ꯃꯍꯥꯛꯀꯤ ꯃꯔꯥꯜꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯂꯤꯅꯥ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯔꯛꯂꯕꯅꯤꯅ ꯃꯍꯥꯛꯀꯤ ꯕ꯭ꯔꯦꯟ ꯑꯁꯤ ꯋꯥꯁ ꯇꯧꯈ꯭ꯔꯦ ꯃꯗꯨꯒꯤꯗꯤ ꯏꯐꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯈꯣꯏ ꯕꯕꯥꯅꯁꯨ ꯅꯪ ꯉꯁꯤ ꯍꯤꯡꯂꯤ ꯍꯥꯏꯕꯁꯤ ꯈꯪꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯍꯤꯡꯂꯝꯕ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯪꯕꯨ ꯄꯨꯔꯗꯨꯅ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯍꯟꯕ ꯄꯥꯝꯕꯅꯤ ꯃꯐꯝ ꯑꯁꯤꯒꯤ ꯍꯥꯟꯅ ꯁꯨꯅꯕꯁꯤꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯌꯥꯎꯍꯟꯅꯤꯡꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯅ ꯂꯤꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯗꯨꯅꯔ ꯅꯪꯅ ꯔꯥꯖꯀꯥꯔꯣꯃꯥꯗ ꯆꯠꯂꯒ ꯀꯤꯂꯔ ꯑꯣꯏꯔꯛꯂꯤꯕꯗꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯐꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗꯤ ꯑꯩꯒꯤ ꯆꯣꯏꯁꯅꯤ ꯑꯩꯅ ꯑꯣꯏꯖꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕꯅꯤ ꯑꯩꯒꯤ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛꯇ ꯃꯁꯤ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯃꯄꯥꯟꯗ ꯁꯣꯝ ꯅꯥꯀꯟꯗ ꯆꯥꯟꯁꯦꯂꯔꯒꯤ ꯃꯤ ꯑꯃꯅ ꯃꯈꯣꯏꯅꯤ ꯃꯅꯨꯡꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯆꯥꯟꯁꯦꯂꯔꯗ ꯄꯥꯎ ꯄꯤꯔꯗꯨꯅ ꯂꯤꯅꯥ ꯑꯃꯁꯨꯡ ꯏꯐ ꯑꯁꯤ ꯃꯅꯨꯡꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯝꯃꯤ ꯃꯗꯨꯅ ꯂꯤꯅꯥ ꯑꯃꯁꯨꯡ ꯏꯐ ꯑꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯕꯅꯤꯅ ꯑꯁꯦꯡꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯈꯪꯂꯝꯂꯅꯤ ꯈꯜꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯇꯣꯛꯈ꯭ꯔꯕ ꯕꯣꯝ ꯂꯪꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯄꯤꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯆꯥꯟꯁꯦꯂꯔꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅꯤ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯕꯣꯝ ꯂꯪꯁꯤꯜꯂꯛꯏ ꯕꯣꯝ ꯂꯪꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯁꯣꯝ ꯅꯥꯀꯟꯗ ꯏꯐꯇꯤ ꯆꯣꯡꯊꯣꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯕꯣꯝ ꯑꯗꯨꯅ ꯄꯥꯜꯍꯧꯗꯦ ꯇꯧꯕꯇꯕꯨ ꯂꯤꯅꯥꯗꯤ ꯕꯣꯝ ꯑꯗꯨꯅ ꯄꯥꯜꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯋꯥꯏ ꯊꯥꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯤꯔꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯂꯤꯅꯥꯅ ꯏꯐꯇ ꯂꯥꯟꯖꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯃꯊꯋꯥꯏ ꯃꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯜꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯏꯐ ꯑꯁꯤ ꯁꯤꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯕ ꯆꯪꯉꯛꯈꯤ ꯆꯦꯛ ꯇꯧꯕ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯃꯨꯔꯥꯏ ꯑꯃ ꯄꯥꯏꯗꯨꯅ ꯏꯐꯇ ꯆꯪꯂꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯀꯛꯇꯨꯅ ꯍꯥꯠꯄ ꯍꯧꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯋꯥꯀꯤ ꯇꯣꯀꯤ ꯑꯗꯨꯗ ꯆꯥꯟꯁꯦꯂꯔ ꯑꯗꯨꯅ ꯃꯈꯣꯏ ꯁꯤꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯁꯣꯝ ꯅꯥꯀꯟꯗ ꯏꯐꯅ ꯋꯥꯀꯤ ꯇꯣꯀꯤ ꯑꯗꯨꯕꯨ ꯄꯥꯏꯈꯠꯂꯗꯨꯅ ꯍꯥꯟꯅ ꯁꯨꯅꯕꯒꯤ ꯊꯕꯛ ꯑꯁꯤ ꯅꯪ ꯁꯤꯔꯕ ꯃꯇꯨꯡꯗ ꯂꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯥꯎ ꯄꯤꯔꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯆꯥꯟꯁꯦꯂꯔ ꯑꯗꯨꯁꯨ ꯄꯥꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯗꯥꯏꯔꯦꯛꯇꯔꯗ ꯆꯥꯟꯁꯦꯂꯔꯅ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯒꯤ ꯀꯤꯂꯔ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯅ ꯇꯧꯅꯈꯤꯕ ꯇ꯭ꯔꯤꯇꯤ ꯑꯩꯈꯣꯏꯅ ꯇꯧꯅꯈꯤꯕ ꯗꯤꯜꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯨꯒꯥꯏꯔꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯗꯥꯏꯔꯦꯛꯇꯔꯅ ꯃꯍꯥꯛ ꯑꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯀꯤꯂꯔ ꯑꯣꯏꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏꯅ ꯉꯥꯡꯂꯨꯕ ꯁꯛꯂꯨꯕꯁꯤꯡ ꯑꯁꯤ ꯃꯍꯥꯛ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯆꯥꯟꯁꯦꯂꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯇꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯅꯈꯤꯕ ꯗꯤꯜꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯦꯟꯁꯦꯜ ꯇꯧꯔꯅꯤ ꯑꯗꯨꯒ ꯅꯈꯣꯏꯒ ꯑꯩꯈꯣꯏꯒ ꯂꯥꯟ ꯁꯣꯛꯅꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯗꯥꯏꯔꯦꯛꯇꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯐꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯌꯥꯝꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯕ ꯑꯩꯒꯤ ꯃꯤ ꯑꯃ ꯊꯥꯔꯛꯂꯒꯦ ꯑꯗꯨꯒ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯃꯍꯥꯛꯅ ꯄꯥꯡꯊꯣꯛꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯐꯄꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯔꯥꯖꯀꯥꯔꯣꯃꯥꯒꯤ ꯃꯤ ꯑꯃ ꯊꯥꯔꯛꯂꯒꯦꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯄꯨꯡ 12ꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯍꯤꯡꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯐꯔꯦ ꯅꯪꯒꯤ ꯂꯩꯐꯝ ꯂꯣꯀꯦꯁꯟ ꯑꯗꯨ ꯊꯥꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯅꯣꯒꯤꯅ ꯏꯐ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯐꯦꯃꯤꯂꯤ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯇꯥꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯏꯐꯁꯨ ꯃꯐꯝ ꯑꯃꯗ ꯃꯍꯥꯛꯀꯤ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨꯕꯨ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯇꯩꯗꯨꯅ ꯕꯦꯟꯗꯦꯖ ꯇꯩꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯗ ꯑꯩꯈꯣꯏꯅ ꯁꯤꯟ ꯑꯃꯗ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯇ꯭ꯔꯦꯟ ꯑꯃ ꯂꯥꯛꯈꯤ ꯇ꯭ꯔꯦꯟ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯤꯕ ꯑꯁꯤ ꯃꯌꯥꯝꯅ ꯉꯥꯏꯅꯔꯤꯕ ꯖꯣꯟ ꯋꯤꯛ ꯑꯁꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯖꯣꯟ ꯋꯤꯛ ꯑꯁꯤ ꯔꯥꯖꯀꯥꯔꯣꯃꯥꯒꯤ ꯃꯤ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯏꯐꯄꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯏꯐ ꯍꯥꯠꯄ ꯇꯥꯔꯒꯗꯤ ꯔꯥꯖꯀꯥꯔꯣꯃꯥ ꯑꯃꯁꯨꯡ ꯀꯜꯀꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯇ꯭ꯔꯤꯇꯤ ꯍꯥꯏꯕꯗꯤ ꯁꯥꯟꯇꯤꯒꯤ ꯇ꯭ꯔꯤꯇꯤ ꯑꯁꯤ ꯀꯥꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯈꯟꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯏꯐꯄꯨ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯊꯥꯔꯛꯈꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯖꯣꯟ ꯋꯤꯛ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯆꯥꯟꯁꯦꯂꯔꯁꯨ ꯌꯥꯝꯅ ꯍꯔꯥꯎꯏ ꯑꯃꯁꯨꯡ ꯕꯥꯕꯥ ꯌꯥꯒ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯥꯌꯦꯞ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯥꯎꯔꯛꯂꯤꯕ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯖꯣꯟ ꯋꯤꯛ ꯂꯥꯛꯂꯕꯅꯤꯅ ꯀꯅꯥꯝꯇꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯒꯅꯨ ꯑꯗꯨꯒ ꯑꯩꯅ ꯄꯤꯔꯛꯂꯤꯕ ꯑꯣꯔꯗꯔ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯟꯗꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏ ꯀꯜꯇꯒꯤ ꯇꯥꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯧꯖꯤꯛꯇꯤ ꯂꯝꯍꯨꯏ ꯑꯗꯨꯅ ꯁꯖꯤ ꯑꯗꯨꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯖꯔꯁꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯁꯤꯁꯐꯥꯌꯔ ꯂꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯖꯣꯟ ꯏꯐꯀꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯖꯣꯟ ꯏꯐꯀꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯏꯐꯅ ꯖꯣꯟꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯈꯣꯏꯅ ꯅꯪꯕꯨ ꯑꯩꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯊꯥꯔꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯖꯣꯟꯅ ꯍꯥꯏꯔꯛꯏ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯆꯠꯈ꯭ꯔꯣ ꯌꯥꯔꯦ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯏꯐꯅ ꯖꯣꯟꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯅꯪꯒ ꯑꯩꯒ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕꯗ ꯅꯪ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗꯁꯨ ꯅꯪꯅ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯈꯤꯕꯅꯤ ꯑꯩꯉꯣꯟꯗ ꯆꯣꯏꯁ ꯑꯃ ꯄꯤꯔꯛꯈꯤꯕꯅꯤ ꯆꯠꯂꯣ ꯅꯠꯇ꯭ꯔꯒꯅ ꯂꯩꯌꯨ ꯍꯥꯏꯕꯗꯣ ꯅꯪ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯖꯣꯟꯁꯨ ꯍꯥꯏꯔꯞ ꯅꯤꯡꯁꯤꯡꯂꯗꯨꯅ ꯍꯧꯖꯤꯛꯁꯨ ꯃꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯂꯣ ꯅꯪꯒꯤ ꯆꯣꯏꯁꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯖꯣꯟ ꯋꯤꯛ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯖꯣꯟ ꯋꯤꯛꯅ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯍꯥꯠꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯟꯖꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯅꯣꯡꯃꯩ ꯄꯨꯊꯣꯔꯛꯇꯨꯅ ꯖꯣꯟ ꯋꯤꯛꯇ ꯀꯥꯞꯄꯛꯏ ꯇꯧꯕꯇꯕꯨ ꯖꯣꯟ ꯋꯤꯛꯀꯤ ꯀꯣꯠ ꯑꯗꯨꯗꯤ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯑꯣꯏꯕꯅꯤꯅ ꯄꯥꯟꯕꯨꯗꯤ ꯄꯥꯜꯂꯤ ꯑꯗꯨꯕꯨ ꯖꯣꯟ ꯋꯤꯛꯇ ꯑꯁꯣꯛꯄꯗꯤ ꯌꯥꯎꯈꯤꯗꯦ ꯃꯇꯧ ꯑꯁꯨꯝꯅ ꯖꯣꯟ ꯋꯤꯛ ꯃꯈꯣꯏ ꯑꯅꯤ ꯐꯨꯅꯔꯛꯄ ꯍꯧꯔꯛꯈꯤ ꯐꯨꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯅꯤ ꯐꯨꯅꯕꯒꯤ ꯊꯣꯏꯅ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯍꯥꯏꯗꯨꯅ ꯖꯣꯟ ꯋꯤꯛꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯃꯉꯣꯟꯗ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ
ꯃꯈꯣꯏꯅ ꯐꯨꯅꯕ ꯃꯇꯝꯗ ꯖꯣꯟ ꯑꯗꯨꯃꯛ ꯂꯥꯛꯆꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅ ꯐꯨꯅꯔꯛꯄ ꯃꯇꯝꯗ ꯖꯣꯟꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯐꯨꯏ ꯏꯐꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯐꯨꯏ ꯑꯁꯨꯝ ꯐꯨꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯖꯣꯟꯅ ꯑꯃꯨꯛ ꯂꯥꯛꯆꯔꯗꯨꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩꯅ ꯅꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯁꯤꯗ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯏꯐꯅ ꯖꯣꯟꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩꯒꯤ ꯕꯕꯥꯕꯨ ꯃꯍꯥꯛꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯖꯣꯟꯅꯁꯨ ꯑꯩꯁꯨ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯖꯣꯟꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯄ ꯇꯥꯈꯤ ꯃꯔꯝꯗꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯄꯤꯔꯝꯕ ꯍꯨꯏ ꯑꯃꯈꯛꯇꯒꯤꯗꯃꯛꯇ ꯍꯥꯏ ꯇꯦꯕꯜꯒ ꯃꯍꯥꯛꯀ ꯁꯤꯡꯅꯔꯗꯨꯅ ꯂꯥꯟ ꯁꯣꯛꯅꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯅ ꯏꯐꯇ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯆꯥꯟꯁꯦꯂꯔꯕꯨ ꯍꯥꯠꯀꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯄꯨꯡ 12ꯒꯤ ꯃꯃꯥꯡꯗ ꯍꯥꯠꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯖꯣꯟꯅ ꯃꯍꯥꯛꯀꯤ ꯘꯔꯤ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯄꯨꯡ 11:32 ꯆꯠꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯈꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯄꯨꯡ 12 ꯇꯥꯗ꯭ꯔꯤ ꯍꯥꯏꯕꯁꯤꯃꯗꯤ ꯇꯥꯛꯂꯤ ꯃꯥꯅ ꯏꯐꯇ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩꯅ ꯅꯪꯕꯨ ꯄꯨꯡ 12ꯒꯤ ꯃꯃꯥꯡꯗ ꯍꯥꯠꯂꯒ ꯃꯁꯤꯒꯤ ꯁꯣꯟꯗꯔꯤꯕ ꯂꯥꯟꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯔꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯊꯕꯛ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯄꯨꯡ 12ꯒꯤ ꯃꯃꯥꯡꯗ ꯇꯧꯕ ꯂꯣꯏꯁꯤꯟ ꯇꯥꯔꯒꯗꯤ ꯑꯣꯀꯦ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯏꯐꯅꯁꯨ ꯃꯗꯨ ꯔꯨꯜꯅꯤꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯑꯝꯗꯨꯅ ꯖꯣꯟꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯏꯐꯁꯨ ꯖꯣꯟꯕꯨ ꯊꯥꯒꯠꯇꯨꯅ ꯂꯩꯍꯧꯏ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯏꯐꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯜꯀꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯑꯁꯨꯝ ꯍꯥꯠꯄ ꯍꯧꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯒꯤ ꯃꯌꯥꯗ ꯃꯍꯥꯛꯅ ꯕꯣꯝ ꯍꯥꯞꯆꯤꯜꯂꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯕꯣꯝ ꯄꯣꯈꯥꯏꯍꯟꯈꯤ ꯃꯇꯧ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯋꯥꯆꯔ ꯑꯗꯨꯅ ꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯋꯥꯆꯔ ꯑꯗꯨꯅ ꯆꯥꯟꯁꯦꯂꯔꯗ ꯏꯐꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯍꯥꯠꯄ ꯍꯧꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤ ꯇꯝꯂꯝꯃꯤ ꯑꯃꯁꯨꯡ ꯖꯣꯟ ꯋꯤꯛꯅ ꯃꯍꯥꯛꯄꯨꯁꯨ ꯍꯥꯠꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤ ꯇꯝꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯤꯖꯐꯥꯌꯔ ꯂꯧꯊꯣꯛꯈꯤꯕꯗꯨ ꯍꯧꯖꯤꯛꯇꯤ ꯃꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯅ ꯏꯐꯄꯨ ꯍꯥꯠꯂꯨ ꯑꯃꯁꯨꯡ ꯖꯣꯟꯕꯨꯁꯨ ꯍꯥꯠꯂꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯥꯎꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯏꯐꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯂꯗꯨꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯒꯤ ꯑꯥꯔꯃꯔꯤ ꯑꯗꯨꯗ ꯃꯍꯥꯛ ꯆꯪꯉꯛꯈꯤ ꯑꯥꯔꯃꯔꯤ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯈꯨꯠꯂꯥꯏ ꯀꯌꯥꯃꯔꯨꯝ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯐ꯭ꯂꯦꯝ ꯊ꯭ꯔꯣꯋꯔ ꯑꯃ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯐ꯭ꯂꯦꯝ ꯊ꯭ꯔꯣꯋꯔ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯐ꯭ꯂꯦꯝ ꯊ꯭ꯔꯣꯋꯔ ꯑꯗꯨꯅ ꯀꯥꯞꯂꯗꯨꯅ ꯍꯥꯠꯂꯗꯨꯅ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯖꯁꯄ꯭ꯔꯤꯠ ꯀꯧꯕ ꯋꯥꯆꯔ ꯑꯗꯨ ꯆꯥꯟꯁꯦꯂꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯁꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯇꯥꯔꯒꯗꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯆꯥꯟꯁꯦꯂꯔ ꯑꯗꯨ ꯑꯍꯥꯟꯕꯗ ꯌꯥꯈꯤꯗꯦ ꯃꯍꯥꯛꯀꯤ ꯃꯄꯥ ꯃꯄꯨ ꯀꯌꯥꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯀꯅꯥꯝꯇ ꯀꯤꯗꯅ ꯂꯩꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯆꯠꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯏꯐꯀꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗꯒꯤ ꯀꯤꯃꯟꯈꯤꯗꯨꯅ ꯃꯍꯥꯛꯁꯨ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯆꯠꯄ ꯇꯥꯈꯤ ꯑꯦꯂꯥꯕꯨ ꯄꯨꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯂꯩꯔꯝꯃꯨ ꯑꯃꯁꯨꯡ ꯖꯣꯟꯅ ꯑꯩꯈꯣꯏꯗ ꯅꯝꯊꯥꯛ ꯇꯧꯈꯤꯕꯅꯤ ꯃꯍꯥꯛꯄꯨꯁꯨ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯆꯥꯟꯁꯦꯂꯔ ꯑꯗꯨꯁꯨ ꯑꯦꯂꯤ ꯄꯨꯔꯗꯨꯅ ꯒꯥꯔꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯛꯁꯨ ꯐ꯭ꯂꯦꯝ ꯊ꯭ꯔꯣꯋꯔ ꯑꯃ ꯄꯥꯏꯗꯨꯅ ꯏꯐꯀꯤ ꯃꯃꯥꯡꯗ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯏꯐ ꯃꯈꯣꯏꯅꯤ ꯐ꯭ꯂꯦꯝ ꯊ꯭ꯔꯣꯋꯔ ꯀꯥꯞꯅꯈꯤ ꯑꯃꯨꯛꯅ ꯑꯃꯨꯛ ꯗꯦꯛꯁꯅ ꯂꯥꯛꯆꯔꯝꯃꯤ ꯑꯃꯨꯛꯅ ꯑꯃꯨꯛ ꯏꯐꯅ ꯂꯥꯛꯆꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯏꯐꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯊꯣꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯀꯜꯀꯤ ꯃꯤ ꯀꯌꯥꯃꯔꯨꯝ ꯂꯩꯔꯝꯃꯤ ꯀꯜꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯐ꯭ꯂꯦꯝ ꯊ꯭ꯔꯣꯋꯔ ꯑꯗꯨ ꯀꯥꯞꯂꯗꯨꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯀꯤ ꯐ꯭ꯂꯦꯝ ꯊ꯭ꯔꯣꯋꯔꯒꯤ ꯐ꯭ꯌꯨꯜꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯌꯥꯎꯔꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯀꯗꯥꯏ ꯆꯠꯀꯅꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯗꯦꯛꯁ ꯂꯥꯛꯈꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯐ꯭ꯂꯦꯝ ꯊ꯭ꯔꯣꯋꯔ ꯇꯧꯔꯒ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯏꯐꯁꯨ ꯃꯊꯋꯥꯏ ꯍꯤꯡꯖꯅꯕꯒꯤꯗꯃꯛꯇ ꯗꯨꯀꯥꯟ ꯑꯃꯗ ꯆꯣꯡꯁꯤꯟꯈꯤ ꯑꯃꯁꯨꯡ ꯗꯨꯀꯥꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯩ ꯃꯨꯊꯠꯅꯕꯒꯤ ꯄꯥꯏꯞ ꯑꯗꯨ ꯆꯤꯡꯊꯣꯔꯛꯈꯤ ꯑꯃꯁꯨꯡ ꯃꯩ ꯃꯨꯊꯠꯅꯕ ꯄꯥꯏꯞ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯗꯦꯛꯁ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯏꯁꯤꯡ ꯀꯥꯞꯄ ꯑꯃꯅ ꯃꯩ ꯀꯥꯞꯄ ꯇꯧꯅꯈꯤ ꯑꯁꯨꯝ ꯃꯈꯣꯏꯅꯤ ꯀꯥꯞꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯁꯤꯡꯒꯤ ꯄ꯭ꯔꯦꯁꯔ ꯑꯗꯨꯅ ꯀꯟꯕ ꯍꯦꯟꯃꯟꯕꯗꯒꯤ ꯗꯦꯛꯁ ꯃꯐꯝ ꯑꯗꯨꯗ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅꯤ ꯈꯟꯅꯕꯒꯤ ꯃꯑꯣꯡꯗꯨꯁꯨ ꯁꯣꯝ ꯅꯥꯀꯟꯗ ꯖꯣꯟꯁꯨ ꯁ꯭ꯅꯥꯏꯄꯔ ꯊꯥꯜꯂꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯄꯨꯡ 12 ꯇꯥꯒꯗꯕꯁꯨ ꯃꯤꯅꯤꯠ 13 ꯋꯥꯠꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯀꯔꯤꯝꯇ ꯇꯧꯗꯕꯤꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯏꯐꯀꯤ ꯏꯁꯤꯡ ꯑꯗꯨꯁꯨ ꯏꯁꯤꯡ ꯂꯣꯏꯊꯣꯛꯈꯤ ꯑꯃꯁꯨꯡ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯛꯁꯅ ꯐ꯭ꯂꯦꯝ ꯊ꯭ꯔꯣꯋꯔ ꯑꯗꯨ ꯀꯥꯞꯀꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯁꯤꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯁ꯭ꯅꯥꯏꯄꯔ ꯑꯗꯨꯅ ꯐ꯭ꯂꯦꯝ ꯊ꯭ꯔꯣꯋꯔ ꯑꯗꯨꯒꯤ ꯐ꯭ꯌꯨꯜ ꯍꯥꯠꯂꯤꯕ ꯆꯦꯝꯕꯔ ꯑꯗꯨꯗ ꯁ꯭ꯅꯥꯏꯄꯔ ꯀꯥꯞꯂꯗꯨꯅ ꯄꯣꯈꯥꯏꯍꯜꯂꯗꯨꯅ ꯗꯦꯛꯁꯄꯨ ꯍꯥꯠꯈꯤ ꯑꯃꯁꯨꯡ ꯏꯐꯀꯤ ꯃꯊ꯭ꯋꯥꯏ ꯀꯟꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯏꯐꯅ ꯖꯣꯟꯗ ꯊꯦꯡꯛꯌꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁ꯭ꯅꯥꯏꯄꯔ ꯀꯥꯞꯂꯛꯂꯤꯕꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯁꯔꯆ ꯂꯥꯏꯠ ꯀꯥꯞꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯖꯣꯟꯅ ꯁꯔꯆ ꯂꯥꯏꯠ ꯑꯗꯨꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯈꯤ ꯖꯣꯟ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤꯗꯤ ꯀꯜꯀꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯖꯣꯟꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤ ꯇꯧꯕꯇꯕꯨ ꯀꯜꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯠꯄ ꯂꯥꯛꯂꯤꯕꯁꯤ ꯖꯣꯟ ꯋꯤꯛꯅꯤ ꯃꯁꯤꯗꯤ ꯁꯨꯁꯥꯏꯠꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯃꯤ ꯑꯃꯈꯛꯇꯅꯤ ꯍꯥꯠꯂꯒ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯖꯣꯟꯁꯨ ꯃꯥꯒꯤ ꯉꯝꯖꯕ ꯁꯛꯇꯤ ꯄꯨꯊꯣꯛꯗꯨꯅ ꯀꯜꯀꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈꯤ ꯃꯗꯨꯒꯤꯗꯤ ꯏꯐꯁꯨ ꯀꯟꯅ ꯆꯦꯜꯂꯛꯇꯨꯅ ꯆꯥꯟꯁꯦꯂꯔꯒꯤ ꯒꯥꯔꯤ ꯃꯃꯥꯡꯗ ꯂꯦꯞꯂꯗꯨꯅ ꯃꯍꯥꯛꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯒꯥꯔꯤ ꯑꯗꯨꯁꯨ ꯈꯥꯝꯕ ꯇꯥꯈꯤ ꯆꯥꯟꯁꯦꯂꯔ ꯑꯗꯨꯁꯨ ꯒꯥꯔꯤꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ ꯃꯗꯨꯒꯤ ꯆꯥꯟꯁꯦꯂꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯈꯜꯂꯤꯁꯤꯕꯨ ꯑꯦꯂꯤ ꯑꯁꯤ ꯅꯪꯅ ꯀꯟꯖꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ꯭ꯔꯥ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯅꯪꯕꯨ ꯍꯤꯡꯅ ꯊꯥꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ꯭ꯔꯥ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯅꯤꯡꯕ ꯑꯃꯍꯦꯛꯇ ꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯤ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯄ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯄ ꯌꯥꯏ ꯑꯗꯨꯕꯨ ꯈꯨꯡꯒꯪ ꯑꯁꯤꯗꯤ ꯍꯥꯟꯅ ꯂꯩꯔꯤꯕ ꯑꯁꯤꯒꯨꯝꯅ ꯑꯗꯨꯃꯛ ꯂꯩꯅꯤ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯑꯁꯤꯁꯨ ꯃꯃꯥꯡꯊꯛꯇ ꯌꯣꯛꯇꯨꯅ ꯂꯥꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯑꯗꯨꯃꯛ ꯌꯣꯛꯂꯛꯀꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯆꯠꯅꯔꯤꯕ ꯁꯤꯁꯇꯦꯝ ꯑꯁꯤꯁꯨ ꯍꯥꯟꯅꯒꯨꯝꯅ ꯑꯁꯨꯝ ꯆꯠꯊꯗꯨꯅ ꯂꯩꯒꯅꯤ ꯍꯥꯏꯕꯗꯤ ꯃꯁꯤ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯗꯒꯤ ꯆꯠꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ
ꯅꯪꯁꯨ ꯅꯁꯥꯅ ꯊꯟꯗꯝꯇ ꯌꯦꯡꯖꯧꯅꯦ ꯅꯪꯁꯨ ꯈꯜꯂꯨ ꯌꯦꯡꯉꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯇ ꯃꯤꯍꯥꯠꯄ ꯑꯣꯏꯅꯤꯡꯗꯕꯅꯤ ꯑꯗꯨꯕꯨ ꯅꯪ ꯃꯤꯍꯥꯠꯄ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯆꯨꯁ ꯇꯧꯈꯤꯕ ꯅꯠꯇ꯭ꯔꯣ ꯃꯇꯧ ꯑꯁꯨꯝꯅ ꯅꯪꯒꯤ ꯅꯆꯦ ꯑꯁꯤꯁꯨ ꯃꯤꯍꯥꯠꯄ ꯑꯣꯏꯍꯟꯈꯤꯕꯅꯤ ꯑꯗꯨꯒ ꯑꯦꯂꯥ ꯑꯁꯤꯁꯨ ꯃꯤꯍꯥꯠꯄ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯆꯨꯁ ꯇꯧꯔꯤꯕꯅꯤ ꯑꯗꯨ ꯃꯁꯤ ꯅꯪꯒꯤ ꯅꯔꯥꯏꯕꯛꯅꯤ ꯃꯁꯤꯅ ꯃꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯑꯝꯇ ꯍꯥꯏꯖꯔꯝꯒꯦ ꯆꯥꯟꯁꯦꯂꯔꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯔꯥꯏꯕꯛ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯕꯦꯂꯦ ꯗꯥꯟꯁꯔ ꯑꯣꯏꯍꯜꯂꯗꯨꯅ ꯑꯗꯨꯃꯛ ꯊꯝꯈꯤꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯤꯍꯥꯠꯄ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯁꯨ ꯃꯤꯍꯥꯠꯄ ꯑꯃꯒꯨꯝꯅ ꯑꯗꯨꯝ ꯂꯥꯛꯂꯤꯕꯅꯤ ꯃꯁꯤ ꯃꯤꯍꯥꯠꯄ ꯑꯣꯏꯌꯨ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯃꯔꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯍꯥꯏꯗꯨꯅ ꯆꯥꯟꯁꯦꯂꯔꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯅꯤ ꯃꯁꯤ ꯅꯪꯅ ꯍꯣꯡꯗꯣꯛꯄ ꯉꯝꯂꯔꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯏꯐꯅ ꯆꯥꯟꯁꯦꯂꯔ ꯑꯗꯨꯒꯤ ꯃꯔꯥꯏꯕꯛꯇ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯇꯨꯅ ꯍꯥꯠꯈꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯑꯦꯂꯥꯕꯨꯁꯨ ꯃꯍꯥꯛꯅ ꯌꯦꯡꯖꯗꯨꯅ ꯂꯩꯔꯝꯃꯤ ꯏꯐꯅ ꯆꯥꯟꯁꯦꯂꯔ ꯍꯥꯠꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯖꯣꯟꯅꯁꯨ ꯃꯍꯥꯛꯀꯤ ꯁ꯭ꯅꯥꯏꯄꯔ ꯑꯗꯨꯗꯒꯤ ꯌꯦꯡꯉꯝꯃꯤ ꯑꯃꯁꯨꯡ ꯏꯐꯁꯨ ꯑꯦꯂꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯛꯂꯝꯃꯤ ꯑꯦꯂꯥꯅꯁꯨ ꯏꯐꯄꯨ ꯊꯥꯖꯈꯤ ꯃꯔꯝꯗꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯄꯥ ꯗꯦꯅꯤꯌꯦꯜꯅ ꯏꯐꯄꯨ ꯊꯥꯖꯧ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯅꯤꯅ ꯃꯍꯥꯛꯁꯨ ꯏꯐꯄꯨ ꯊꯥꯖꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯏꯐ ꯑꯃꯁꯨꯡ ꯑꯦꯂꯥ ꯑꯃꯨꯛ ꯍꯜꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯖꯣꯟ ꯋꯤꯛꯁꯨ ꯗꯥꯏꯔꯦꯛꯇꯔꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯍꯥꯠꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯏꯐꯄꯨꯗꯤ ꯍꯥꯠꯇꯦ ꯑꯗꯨꯕꯨ ꯏꯐꯅ ꯆꯥꯟꯁꯦꯂꯔꯕꯨꯗꯤ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯂꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯗꯥꯏꯔꯦꯛꯇꯔ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯗꯤ ꯌꯥꯝꯅ ꯁꯤꯡꯂꯤꯕ ꯅꯨꯄꯤꯅꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯊꯣꯛꯂꯛꯂꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯗꯦꯅꯤꯌꯦꯜꯁꯨ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯗꯨꯅ ꯃꯊ꯭ꯋꯥꯏ ꯐꯥꯎꯕꯗ ꯍꯤꯡꯍꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯦꯂꯥꯁꯨ ꯗꯦꯅꯤꯌꯦꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕꯗꯤ ꯏꯐꯅ ꯑꯦꯂꯥꯕꯨ ꯗꯦꯅꯤꯌꯦꯜꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯈꯤꯕꯅꯤ ꯃꯆꯥꯅꯨꯄꯤꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯗꯦꯅꯤꯌꯦꯜꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯤꯟ ꯑꯃꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯏꯐꯁꯨ ꯀꯣꯟꯇꯤꯅꯦꯟꯇꯦꯜ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯂꯩꯕ ꯂꯥꯛꯈꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯋꯤꯟꯁꯇꯟ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯣꯏ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯃꯤꯁ ꯃꯦꯀꯦꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅꯗꯤ ꯂꯤꯟ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨ ꯅꯦꯛꯈꯥꯏꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯂꯤꯟ ꯑꯗꯨꯒꯤ ꯕꯣꯗꯤ ꯑꯗꯨ ꯂꯩꯍꯧꯔꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯍꯧꯖꯤꯛ ꯈꯞꯇꯨꯅ ꯂꯩꯔꯤꯕꯅꯤ ꯃꯈꯣꯏꯅ ꯅꯪꯕꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯤꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯒꯤ ꯃꯍꯥꯛꯀꯤ ꯇꯦꯕꯜ ꯑꯗꯨꯗ ꯕꯦꯂꯦꯔꯤꯅꯥꯒꯤ ꯁꯥꯟꯅꯄꯣꯠ ꯑꯗꯨ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯈꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯗꯥꯏꯔꯦꯛꯇꯔꯗ ꯏꯐꯅ ꯆꯦꯂꯦꯟꯖ ꯇꯧꯔꯤꯕꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛꯄꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯖꯣꯟꯕꯨ ꯊꯥꯔꯛꯄꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯕꯨ ꯆꯦꯂꯦꯟꯖ ꯇꯧꯕ ꯍꯧꯔꯛꯂꯕꯅꯤ ꯍꯥꯏꯕꯗꯤ ꯋꯥꯔꯅꯤꯡ ꯄꯤꯔꯤꯕꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯆꯦꯛꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯁꯤꯗ ꯏꯐ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯏꯐꯀꯤ ꯃꯤ ꯀꯌꯥꯃꯔꯨꯝ ꯂꯩ ꯅꯠꯇ꯭ꯔꯒꯅ ꯃꯐꯝ ꯑꯗꯨꯗ ꯏꯐ ꯂꯥꯛꯄ ꯑꯁꯤ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯗ ꯋꯥꯔꯅꯤꯡ ꯄꯤꯔꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯊꯤꯌꯦꯇꯔ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯕꯦꯂꯦꯔꯤꯅꯥ ꯖꯒꯣꯏ ꯁꯥꯔꯤꯕ ꯊꯤꯌꯦꯇꯔ ꯑꯗꯨꯗ ꯇꯥꯇꯤꯌꯥꯅꯥꯁꯨ ꯗꯥꯟꯁ ꯐꯖꯅ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯇꯥꯇꯤꯌꯥꯅꯥꯒꯤ ꯗꯥꯟꯁ ꯑꯗꯨ ꯏꯐꯅ ꯅꯤꯡꯊꯤꯖꯅ ꯌꯦꯡꯉꯝꯃꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯏꯐ ꯑꯁꯤ ꯊꯤꯌꯦꯇꯔ ꯑꯁꯤꯗ ꯂꯩꯔꯤ ꯍꯥꯏꯕꯁꯤꯃꯁꯨ ꯇꯥꯛꯂꯤ ꯃꯗꯨꯒꯤꯗꯤ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯍꯥꯏ ꯇꯦꯕꯜꯒꯤ ꯀꯣꯟꯇ꯭ꯔꯦꯛ ꯂꯧꯐꯝ ꯑꯗꯨꯗ ꯏꯐꯄꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯀꯣꯟꯇ꯭ꯔꯦꯛ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯤ ꯃꯁꯥꯃꯛꯀꯤ ꯐꯣꯟꯗꯁꯨ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯃꯁꯨꯡ ꯑꯇꯩ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯀꯤꯂꯔꯁꯤꯡꯗꯁꯨ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯤ ꯂꯣꯏꯅ ꯐꯪꯈꯤ ꯑꯗꯨꯒ ꯏꯐ ꯃꯦꯀꯔꯣ ꯍꯥꯠꯄ ꯃꯇꯝꯗ ꯐꯪꯗꯣꯔꯤꯕꯁꯤ $50 lakhs ꯃꯇꯧ ꯑꯁꯨꯝꯅ ꯏꯐꯁꯨ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯀꯨꯏꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯨꯚꯤꯁꯤꯒꯤ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯈꯤ ꯃꯨꯚꯤꯁꯤꯒꯤ ꯋꯥꯔꯤ ꯂꯤꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯆꯤꯊ ꯅꯥꯟꯊꯍꯧꯕ ꯑꯃꯁꯨꯡ ꯑꯁꯣꯏꯕ ꯌꯥꯎꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ